KOUTRUK ngarang KUKI KHUTLAI PAIBA SINGNA ARIAL bombing CHATHARAKHRABA TUNGDA ngasi NONGALAMDAI PUNG 3 ADUWAIDA SINAM KOM MATHAK Meikhang gi MARK HILD LEIBA NIPAN SUBA INDIAN RESERVE BATTALION gi bunker posta MORTAR AMADI drone bombing Touduna Akanba Maongda attack Chatharakhre Nipan SUBA IRB gi AK rifle ama INSAS rifle ama amadi LMG ama KUKI SINGNA LOUKHRE HAIRI Presna fangba pau machung inak ngasi anganba ayuk Pung 3:10 rong tabda KUKI KHUTLAI PAIBA SINGNA MARK HILD MATHAKTA LEIBA Nipan SUBA IRB gi bunker post tamda mortar cell caption ba amadi aerial bombing Chatharakhradagi mafam aduda sentry tawba IRB personnel sing bunker adudagi chenthoknaduna manak nakpada leiba narak mongsong singda position lawduna linakhe KUKI SINGNA Chatharakhriba bomb attack ado kanman khibana security personnel singi maikaidagi pung khara bunker post ado recapture tawba ngamdana lekhe Talak aduda IRB personnel sing leitabagi khudong chawal lawduna bunker post aduda lehoba AK rifle ama INSAS ama amadi LMG ama KUKI KHUTLAI PAIBA sing aduna lokhibani haide madugi matung tarakpada nakal animakna akan Maongda Nongalamdai fawba nomai kamnakhe KUKI singi maikai dagi so khongfom handana ayuki pung 8 makai adwai fawba leptana bomb kamlakhe haide Hauzik mafam aduda Imphal East District Police amade Central Force personnel kayana enforcement chamsinduna Mark Hill bunker post recapture tawduna KUKI KHUTLAI PAIBA sing ado tawthokre haina su pau asina makha tari